Anoba Chahina Lakpada, Manipur ki Chief Minister, Legislative Assembly ki Speaker Yauna, Minister Amadi MLA Singna, Miyamda Yafapauzal Pirakli. Anoba Chahi Isna Lakpada, Lamdam Asida, Tangdu Laitaba, Nungsi Janaba, Chakwatpa, Yaifaba, Amadi, Wata Padaba, Chahi Ama Oiresano Haina, Yafapauzal Pirakli. Drug Kamari Lainaba, Corruption Kamari Lainaba. Gumna, Ekoi Amatani, Havigi Wakal, Amatani, Havigi Tabak, Ekoi Punna Leminaba, Punna Himinaba, Punna Saminaba, Punna Saukatminaba, Haiba Dugi Wakalon do the Anovasahi Lakushi, Madugi, Wakalon do the Punna Sanminasi, Aduga, Manipur Labor Miam Punamak, Ayegi have Wakal Tadon Narga, Ayegi community, Ayegi Mungi have Wakal Tadon Narkanda, Ekoi Mayam Punna Matoina, where Himinadabaya they have Wakal Sidida, Ekoi Himinasi. COVID ki laiba akiba pithibhi ki mafam kharada sandoraiba posak ase akoi miyam punna mamang da so koi miyam punna thengnami na ki bani handak so koi miyam punna thengnami na dana koi alert lemina dana COVID ki sungak thong na ba hone minasi haiba wafam kharase thamjaraga amukka hanna yamna chithagni idea mayam ai kano pinning mani adubu singasiki press ki sida loina suna I haibadu namdre ai write up oina torkanda ai amasu ai thadok charake aduna manipur gi miyam da anoba sahi lakpada yaifa paujal pijari punamang na da yektana asoyangam ana yek leitana nungaina punsilen bo biu haidana I soran nijari ai punabu Drug Kamari Lainaba, Corruption Kamari Lainaba Pot Amata, Ikogi Lenga Asna, Compromise Toro Haina, Manipur ki Chief Minister and Bidena Fundokre. Wafamasi ngasi CM Secretariat Tapang Tokpa, Paumi Singa Unaba Mada Fundokibani. Anoba Jahi ki Yaifa Pauzal Pireduna, Chief Minister na Jahi Asida Mahaki Lenga Asna Paket Kiba Tabak Thorum Kayaki Matangda Wagang K. Chahi asda lupa crore lising amaga chani kunipal henbagi drug fagat ki. Kutlai paiduna lana chatluraba miyoi kaya homecoming tawrakiba laikre. Kaya amasu tawrak na bagi process ta lairi amadi. Tongan ba health sector amadi tourism sector da BJP lengak asna paket kiba tabak tawram sing miyam da nahong na ningsing kre. Mahak na hai. Northeast da ihan hanba oina 5G Manipur da launch chawkre. Green Revolution oina bagi damak popi thaba chingmai sing leptana manghali. Lengak asna corruption amadi drug case chenaba mata lemna tharoi. Chief Minister Health for all gi makhada yumthong khuding chatna layang bagi thabak sa tharakpana ngasidi chawrakna mioi lak ahum makhai hena cover tobangam kre. Health sector da Churachandpur Medical College service ho kre. Zanimsta MBBS tamna bagi seat masing henka kre. Asigumba kaya asi lengak asna pangthokpa ngamliba asi miyam gi mating na ni hainasu miyam bu thagatpa phungdokhi.